ꯃꯌꯥꯝꯕꯨ ꯑꯃꯨꯛ ꯍꯟꯅ ꯃꯅꯤꯄꯨꯔ ꯁ꯭ꯇꯣꯔꯤ ꯀꯂꯦꯛꯁꯟꯒꯤ ꯃꯥꯏꯀꯩꯗꯒꯤ ꯇꯔꯥꯝꯅ ꯑꯣꯛꯆꯔꯤ꯫ ꯉꯁꯤꯁꯨ ꯂꯤꯁꯅꯔꯁꯤꯡꯒꯤꯗꯃꯛ ꯑꯅꯧꯕ ꯋꯥꯔꯤ ꯑꯃ ꯄꯨꯗꯨꯅ ꯂꯥꯛꯆꯔꯦ꯫ ꯃꯇꯝ ꯀꯨꯏꯔꯕꯒꯤ ꯃꯃꯥꯡ ꯐꯦꯁꯕꯨꯛ ꯄꯦꯖꯇ ꯍꯥꯞꯈ꯭ꯔꯕ ꯋꯥꯔꯤ ꯑꯃꯈꯛꯅꯤ꯫ ꯃꯇꯝꯗꯨꯗ ꯃꯤꯌꯥꯝꯅ ꯌꯥꯝꯅ ꯄꯥꯝꯅꯈꯤꯕ ꯋꯥꯔꯤꯁꯤꯡꯒꯤ ꯃꯅꯨꯡꯗ ꯑꯃꯅꯤ꯫ ꯊꯥꯗꯣꯏ ꯈꯨꯃꯟꯖꯥꯒꯤ ꯈꯨꯏꯗ ꯂꯩꯖꯔꯦ ꯌꯨꯝꯕꯨꯔꯦꯝꯕꯤ꯫ ꯋꯥꯔꯤ ꯑꯁꯤ ꯃꯌꯥꯝ ꯄꯨꯟꯅ ꯇꯥꯃꯤꯟꯅꯔꯁꯤ꯫ ꯂꯩꯁꯤ ꯏꯉꯥꯎ ꯉꯥꯎꯅ ꯂꯩꯖꯕꯤꯅꯤ꯫ ꯃꯕꯨꯡ ꯑꯍꯨꯝꯒꯤ ꯃꯅꯨꯡꯗ ꯃꯊꯟꯇ ꯌꯥꯎꯖꯕꯤꯅꯤ꯫ ꯀꯦꯅ ꯃꯧꯅ ꯑꯉꯥꯡ ꯃꯆꯥꯗꯧꯅ ꯂꯩꯖꯩ꯫ ꯃꯥꯅ ꯇꯧꯒꯦ ꯍꯥꯏꯔꯤꯉꯩ ꯇꯧꯍꯜꯂꯤ꯫ ꯅꯣꯡꯃꯗꯤ ꯁ꯭ꯀꯨꯜ ꯊꯤꯟꯕꯤꯅꯕ ꯃꯕꯨꯡ ꯑꯍꯜ ꯁꯅꯥꯖꯥꯎꯕ ꯊꯕꯛ ꯆꯠꯈ꯭ꯔꯦ꯫ ꯂꯩꯁꯤꯅ ꯁꯥꯎꯅ ꯃꯄꯥꯕꯨ ꯀꯧꯏ꯫ "ꯄꯥꯕꯨꯡ, ꯄꯥꯕꯨꯡ!" ꯈꯨꯃꯛꯇꯦ꯫ ꯏꯃꯨꯡ ꯆꯪꯉꯒ ꯑꯃꯨꯛ ꯀꯧꯏ꯫ "ꯄꯥꯕꯨꯡ, ꯄꯥꯕꯨꯡ!" ꯈꯥꯒꯦꯝꯕꯅ "ꯀꯩꯗꯧꯔꯒꯦ ꯅꯪꯕꯣ? ꯍꯜꯂꯛꯇ ꯉꯥꯏꯔꯤ. ꯂꯋꯥꯏꯗ ꯂꯥꯛꯏꯁꯤꯕꯨ ꯀꯩꯅꯣ?" "ꯑꯩ ꯀꯅꯥꯅ ꯊꯤꯟꯗꯣꯏꯅꯣ?" ꯃꯄꯥ ꯏꯕꯨꯡꯉꯣꯅ ꯅꯣꯛꯐꯦꯠ ꯇꯧꯔꯒ ꯍꯥꯏꯔꯛꯏ꯫ "ꯅꯕꯨꯡ ꯑꯅꯤ ꯂꯩꯔꯤꯁꯤꯗꯤ." "ꯇꯥꯇꯣꯟꯗꯤ ꯇꯜꯂꯤ ꯊꯤꯜꯍꯟꯕ, ꯃꯤ ꯈꯨꯗꯤꯡꯒꯤ ꯋꯥꯔꯤ ꯇꯧ ꯂꯩꯅꯤ." ꯃꯄꯥ ꯏꯕꯨꯡꯉꯣ ꯈꯥꯒꯦꯝꯕ ꯑꯃꯨꯛꯁꯨ ꯅꯣꯛꯏ, ꯑꯗꯨꯒ ꯍꯥꯏꯔꯛꯏ꯫ "ꯐꯔꯦ ꯐꯔꯦ, ꯑꯗꯨꯗꯤ ꯑꯩ ꯍꯥꯏꯔꯒꯦ ꯅꯪ ꯇꯌꯥꯏꯗ ꯆꯥꯛ ꯆꯥꯊꯣꯛꯎꯔꯣ ꯆꯠꯂꯣ꯫ ꯅꯅꯝꯃꯗ ꯆꯥꯛ ꯊꯤꯍꯜꯂꯣ." ꯂꯩꯁꯤ ꯍꯔꯥꯎꯖꯩ, ꯑꯗꯨꯒ ꯅꯤꯡꯉꯥꯏ ꯇꯧꯔꯛꯏ꯫ "ꯄꯥꯕꯨꯡ, ꯄꯩꯁꯥ ꯈꯤꯇ ꯄꯤꯌꯨꯕ." "ꯀꯌꯥꯅꯣ?" 3K ꯄꯤꯌꯣ, ꯏꯃꯥꯟꯅꯕꯤꯒꯤ ꯃꯃꯥꯗꯣ ꯅꯥꯏꯌꯦ ꯍꯥꯏꯕ, ꯅꯨꯡꯉꯥꯏꯇꯦꯕ." "ꯌꯥꯝꯃꯟꯗ꯭ꯔꯣ ꯅꯪꯒꯤꯁꯦ? ꯍꯥꯏꯖꯤꯟꯅꯕ ꯃꯥꯜꯂꯤ꯫ ꯅꯃꯥꯟꯅꯕꯤ ꯀꯅꯥꯅꯣ ꯍꯥꯏꯔꯣ?" "ꯊꯣꯏꯁꯅꯥꯒꯤ ꯃꯃꯥ, ꯁꯨꯝ ꯍꯪꯂꯩ." ꯑꯁꯤ ꯍꯥꯏꯔꯒ ꯃꯄꯥꯒꯤ ꯐꯨꯔꯤꯠꯇꯒꯤ ꯁꯠ ꯂꯧꯊꯣꯛꯈꯤ꯫ "ꯍꯩꯃꯥ, ꯌꯥꯝꯃꯜꯂꯤꯅꯦ ꯅꯪꯕꯣ." ꯂꯩꯁꯤ ꯅꯣꯛꯑꯒ ꯍꯥꯏꯔꯛꯏ꯫ "ꯉꯁꯥꯏꯅ ꯁꯠ ꯄꯤꯔꯗꯤ ꯁꯤ ꯇꯧꯈꯤꯗ꯭ꯔꯣ? ꯁꯦ 5Kꯁꯦ ꯂꯧꯔꯦ, ꯁꯤꯗꯤ ꯄꯥꯝꯖꯔꯦ, ꯂꯧꯖꯍꯧꯔꯣ, ꯁꯤꯅ ꯀꯣꯟꯅꯔꯅꯤ, ꯆꯠꯂꯦ." ꯑꯗꯨ ꯍꯥꯏꯔꯝꯃꯒ ꯆꯠꯈ꯭ꯔꯦ꯫ ꯈꯥꯒꯦꯝꯕ ꯃꯆꯤꯟꯗ ꯁꯣꯜꯍꯧꯏ꯫ "ꯏꯆꯥ ꯇꯣꯝꯕꯤꯁꯤꯕꯨ ꯀꯔꯝ ꯊꯣꯛꯑꯒꯕ ꯃꯕꯨꯡ ꯑꯍꯨꯝꯁꯤꯒ ꯑꯃꯠꯇ ꯃꯥꯟꯅꯗꯦ꯫ ꯌꯥꯏꯃꯥ, ꯏꯄꯥꯒꯤ ꯅꯥꯛꯇ ꯑꯃꯨꯛꯇ ꯂꯥꯛꯎꯅꯦ." ꯁꯟꯖꯤꯠꯅ "ꯀꯩ ꯍꯥꯏꯒꯦ ꯕꯥꯕꯨ?" "ꯅꯆꯟꯁꯦ ꯑꯃꯨꯛꯇ ꯊꯤꯜꯂꯨꯆꯣꯅꯦ." "ꯕꯥꯕꯨ, ꯑꯩꯗꯤ ꯌꯥꯔꯔꯣꯏ, ꯑꯣꯁꯤꯅ ꯀꯧꯔꯦ, ꯑꯗꯨꯅ ꯅꯅꯥꯎ ꯊꯤꯜꯍꯜꯂꯣ." "ꯐꯔꯦ ꯐꯔꯦ, ꯅꯆꯟꯅꯗꯤ ꯅꯅꯥꯎꯕꯨ ꯊꯤꯜꯍꯟꯕ ꯇꯜꯂꯦ ꯍꯥꯏꯕ. ꯊꯣꯛꯑꯣ ꯊꯣꯛꯑꯣ, ꯐꯖꯅ ꯆꯠꯂꯣ." ꯂꯩꯁꯤ ꯗ꯭ꯔꯦꯁ ꯂꯣꯏꯁꯤꯟꯕ ꯂꯣꯏꯔꯒ ꯊꯣꯛꯂꯛꯏ꯫ ꯑꯗꯨ ꯎꯕꯗ ꯃꯄꯥ ꯏꯕꯨꯡꯉꯣ ꯈꯥꯒꯦꯝꯕꯅ ꯍꯥꯏꯔꯛꯏ꯫ "ꯍꯩꯃꯥ, ꯂꯣꯏꯔꯕ꯭ꯔꯣ? ꯅꯣꯏ ꯇꯌꯥꯏꯗꯤ ꯆꯠꯈ꯭ꯔꯦ, ꯅꯥꯇꯣꯟ ꯊꯤꯜꯍꯜꯂꯣ." ꯑꯁꯤ ꯍꯥꯏꯔꯒ "ꯑꯇꯣꯝꯕ, ꯅꯆꯟꯅꯨꯄꯤ ꯑꯃꯨꯛꯇ ꯊꯤꯜꯂꯨ ꯂꯥꯛꯑꯣ." ꯂꯩꯁꯤ ꯁꯨꯛꯇꯣꯛꯂꯒ "ꯑꯩꯅ ꯇꯧꯔꯅꯤ ꯈꯟꯕꯅꯦ, ꯄꯦꯜꯂꯤꯍꯦ." ꯁꯨꯟꯗꯔꯅ "ꯊꯣꯛꯂꯣ." ꯑꯁꯤ ꯍꯥꯏꯔꯒ ꯆꯠꯃꯤꯟꯅꯈ꯭ꯔꯦ꯫ ꯍꯥꯏꯕꯒ ꯇꯧꯕꯒ ꯂꯝꯕꯤꯗ ꯅꯨꯄꯥ ꯑꯃꯒ ꯋꯥꯔꯤ ꯁꯥꯔꯒ ꯂꯩꯈ꯭ꯔꯦ꯫ ナꯀꯟꯗꯒꯤ ꯅꯨꯄꯥ ꯑꯃꯅ ꯃꯥꯕꯨ ꯃꯨꯟꯅ ꯃꯨꯟꯅ ꯌꯦꯡꯏ꯫ ꯑꯗꯨ ꯎꯕꯗ ꯂꯩꯁꯤꯗꯤ ꯍꯩꯅꯗꯕꯅ ꯂꯣꯏꯔꯦ꯫ ꯃꯁꯤ ꯅꯨꯄꯥꯁꯦ ꯀꯩ ꯋꯥꯈꯜꯗꯅꯣ ꯃꯥꯅ ꯃꯨꯟꯅ ꯃꯨꯟꯅ ꯌꯦꯡ ꯂꯩꯁꯦ? ꯑꯁꯦ ꯃꯊꯧꯒ ꯑꯝꯇ ꯂꯩꯇ꯭ꯔꯖꯥꯠꯂꯣ? ꯁꯣꯝꯗꯅ ꯇꯣꯝꯊꯤꯟꯅ "ꯃꯁꯛ ꯑꯁꯨ ꯌꯥꯝ ꯐꯖꯔꯒ ꯀꯩꯅꯣ ꯁꯨꯛꯇꯣꯏꯁꯤꯅ? ꯃꯣꯏ ꯁꯥꯏꯔ ꯈꯪꯗꯦꯅꯦ ꯃꯁꯤ ꯅꯨꯄꯥꯁꯤꯅ." ꯁꯣꯝꯗꯅ ꯂꯩꯁꯤꯅ ꯁꯥꯎꯔꯒ ꯍꯥꯏꯔꯛꯏ꯫ "ꯇꯥꯇꯣꯟ, ꯅꯪ ꯂꯩꯍꯧꯔꯣ, ꯑꯩ ꯈꯣꯡꯅ ꯆꯠꯂꯒꯦ." ꯑꯁꯤ ꯍꯥꯏꯔꯒ ꯐꯠ ꯀꯨꯝꯈꯤ꯫ ꯁꯨꯟꯗꯔꯅ "ꯉꯥꯏꯈꯣꯅꯦ, ꯆꯠꯂꯁꯤ꯫ ꯚꯥꯏ, ꯑꯩ ꯆꯠꯂꯒꯦ, ꯅꯠꯇ꯭ꯔꯗꯤ ꯑꯩ ꯍꯣꯔꯦꯟ ꯈꯣꯟꯊꯤ ꯆꯥꯔꯅꯤ." ꯑꯃꯔꯖꯤꯠꯅ "ꯍꯣꯏ, ꯆꯠꯂꯣ." ꯑꯁꯤ ꯍꯥꯏꯔꯒ ꯃꯥꯁꯨ ꯒꯥꯔꯤ ꯃꯅꯥꯛꯇ ꯂꯥꯛꯏ꯫ ꯇꯣꯝꯊꯤꯟꯅ "ꯚꯥꯏ, ꯍꯧꯖꯤꯛꯀꯤꯗꯨ ꯀꯅꯥꯅꯣ? ꯅꯨꯄꯤꯗꯣ ꯑꯩ ꯅꯨꯡꯁꯤꯔꯦ. ꯑꯁꯨꯛ ꯀꯨꯏꯕꯁꯤ ꯅꯨꯄꯤ ꯑꯃꯠꯇ ꯊꯦꯡꯅꯗꯕꯅꯤ. ꯉꯁꯤꯗꯤ ꯑꯩ ꯃꯥ ꯎꯕꯗ ꯅꯨꯡꯁꯤꯕ ꯑꯃ ꯐꯥꯎꯔꯦ. ꯃꯥ ꯎꯔꯨꯕꯗꯒꯤ ꯑꯩ ꯂꯩꯐꯝ ꯈꯪꯗ꯭ꯔꯦ. ꯅꯪ ꯑꯃꯨꯛꯇ ꯌꯥꯅꯕ ꯍꯥꯏꯅꯕꯤꯌꯨ." ꯑꯃꯔꯖꯤꯠꯅ "ꯏꯃꯥꯟꯅꯕꯅꯦ, ꯅꯨꯄꯤꯗꯨꯅ ꯃꯆꯟꯅꯨꯄꯤꯅꯦ. ꯌꯥꯝ ꯇꯥꯅꯤꯡꯗꯦꯀꯣ, ꯑꯉꯥꯡꯅꯤ, ꯌꯥꯔꯣꯏ." "ꯑꯉꯥꯡ ꯑꯣꯏꯔ ꯀꯩꯗꯧꯔꯒꯦ? ꯃꯥ ꯎꯔꯨꯕꯗꯒꯤ ꯑꯩꯉꯣꯟꯗ ꯐꯥꯎꯔꯤꯕ ꯃꯤꯍꯨꯟꯁꯦ ꯌꯦꯡꯉꯣ." "ꯑꯩꯅ ꯍꯥꯏꯗꯤ ꯅꯣꯏ ꯏꯃꯨꯡꯒꯤ ꯃꯇꯧꯗꯨꯒ ꯅꯨꯄꯤꯁꯤ ꯌꯥꯝ ꯑꯉꯥꯡ ꯑꯣꯏꯔꯤ ꯍꯥꯏꯕꯅꯤ ꯅꯪꯕꯣ." "ꯑꯣꯏꯖꯁꯅꯨ, ꯑꯩ ꯃꯥꯕꯨ ꯅꯨꯡꯁꯤꯔꯨꯔꯦ. ꯑꯗꯨꯅ ꯑꯩ ꯃꯥ ꯂꯧꯗꯅ ꯇꯣꯛꯑꯣꯏ." "ꯐꯔꯦꯁꯦ, ꯊꯕꯛ ꯆꯠꯂꯁꯤ. ꯑꯩꯕꯨꯗꯤ ꯑꯗꯨꯝ ꯂꯩꯕ ꯌꯥꯕ, ꯅꯪꯒꯤ ꯊꯕꯛ ꯃꯌꯥꯝꯗꯨꯒ." ꯑꯁꯤ ꯍꯥꯏꯔꯒ ꯃꯈꯣꯏ ꯑꯅꯤꯁꯨ ꯆꯠꯈ꯭ꯔꯦ꯫ ꯁꯣꯝꯗꯅ ꯑꯃꯨꯛ ꯂꯩꯁꯤꯅ "ꯈꯪꯅꯤ, ꯇꯥꯇꯣꯟꯅ ꯑꯩꯕꯨ ꯃꯇꯝ ꯃꯥꯡꯍꯟꯕ, ꯑꯩꯕꯨ ꯂꯝꯕꯤꯗ ꯃꯤꯅ ꯀꯣꯌꯦꯡ ꯌꯦꯡꯍꯟꯕ." ꯉꯥꯏꯍꯥꯛꯀꯤ ꯃꯇꯨꯡꯗ ꯁ꯭ꯀꯨꯜ ꯌꯧꯔꯦ꯫ ꯃꯃꯥꯟꯅꯕꯤ ꯑꯅꯤꯅ ꯃꯥ ꯉꯥꯏꯕꯗꯨ ꯎꯔꯦ꯫ ꯂꯩꯁꯤꯅ
ꯇꯥꯇꯣꯟ 1K ꯄꯤꯌꯨ ꯅꯠꯇ꯭ꯔꯗꯤ ꯄꯥꯕꯨꯡꯗ ꯇꯥꯛꯊꯣꯛꯀꯅꯤ꯫ ꯁꯨꯟꯗꯔ ꯀꯤꯗꯅ ꯀꯦꯝ ꯍꯥꯏꯔꯝꯗꯅ ꯄꯤꯔꯝꯃꯦ꯫ ꯂꯩꯁꯤꯁꯨ ꯃꯃꯥꯟꯅꯕꯤ ꯑꯅꯤꯗꯨꯒ ꯁꯨꯝ ꯆꯪꯉꯛꯏ꯫ ꯁꯌꯥꯅ ꯂꯩꯁꯤ ꯅꯣꯏ ꯅꯕꯨꯡ ꯑꯍꯨꯝꯁꯦ ꯑꯗꯨꯝ ꯌꯥꯏꯅꯦ, ꯍꯥꯏꯗꯤ ꯑꯦꯁꯅꯒ ꯂꯣꯏꯅ ꯍꯧꯏꯅꯦ, ꯑꯗꯨꯒ ꯅꯪꯁꯨ ꯑꯦꯁꯅ ꯍꯧꯕ ꯊꯣꯟꯒꯦ ꯍꯥꯏꯗꯗꯅ ꯑꯦꯜꯅꯒ ꯍꯧꯖꯤꯟꯗꯅ ꯆꯞ ꯃꯥꯟꯅꯔꯗꯤ ꯐꯗꯧꯕ꯫ ꯊꯣꯏꯁꯅꯥꯅ ꯑꯗꯨꯅꯦ꯫ ꯂꯩꯁꯤꯅ ꯌꯥꯝ ꯇꯥꯅꯤꯡꯗꯦ, ꯑꯗꯨꯏ ꯁꯔꯨꯛ ꯊꯣꯏꯁꯅꯥ ꯏꯃꯥꯅꯥꯏ ꯍꯥꯏꯗꯣ 5Kꯅꯤ꯫ ꯊꯣꯏꯁꯅꯥꯅ ꯑꯩ ꯂꯧ ꯉꯝꯃꯣꯏꯀꯣ, ꯂꯥꯏꯔꯕꯁꯤ ꯌꯥꯝ ꯏꯀꯥꯏꯅꯤꯡꯉꯥꯏꯅꯤ, ꯍꯥꯏꯔꯝꯗ꯭ꯔꯁꯨ ꯐꯗꯧꯅꯤ꯫ ꯂꯩꯁꯤꯅ ꯇꯥꯅꯤꯡꯗꯦ, ꯑꯩꯒꯤꯁꯨ ꯏꯃꯥꯅꯦ ꯅꯊꯟꯇꯒꯤ ꯅꯠꯇꯦ꯫ ꯁꯤ ꯍꯥꯏꯔꯒ ꯊꯣꯏꯁꯅꯥꯒꯤ ꯕꯦꯒꯇ ꯁꯠ ꯍꯥꯞꯆꯤꯟꯈ꯭ꯔꯦ꯫ ꯉꯥꯏꯍꯥꯛꯀꯤ ꯃꯇꯨꯡꯗ ꯑꯣꯖꯥ ꯆꯪꯉꯛꯏ, ꯀ꯭ꯂꯥꯁ ꯍꯧꯔꯦ꯫ ꯉꯥꯏꯍꯥꯛ ꯂꯩꯔꯒ ꯀ꯭ꯂꯥꯁ ꯂꯣꯏꯔꯒ ꯊꯣꯛꯂꯛꯑꯦ꯫ ꯁꯨꯝ ꯊꯣꯛꯂꯛꯄꯗ ꯇꯣꯝꯊꯤꯟ ꯂꯩꯔꯝꯃꯤ꯫ ꯂꯩꯁꯤꯅ ꯅꯨꯄꯤ ꯑꯥꯗꯒꯤ ꯅꯨꯄꯥꯁꯦ ꯉꯁꯥꯏ ꯑꯩꯉꯣꯟꯗ ꯃꯨꯟꯅ ꯑꯗꯨꯝ ꯌꯦꯡ ꯂꯩꯕ, ꯍꯧꯖꯤꯛꯁꯨ ꯌꯦꯡꯉꯤꯁꯤ ꯌꯦꯡꯉꯣ꯫ ꯊꯣꯏꯁꯅꯥꯅ ꯑꯗꯨꯗꯤ ꯅꯪ ꯄꯥꯝꯃꯤ ꯖꯥꯠꯂꯣ? ꯁꯌꯥꯅ ꯑꯣꯏꯔꯝꯗꯧ ꯃꯥꯜꯂꯤ꯫ ꯂꯩꯁꯤꯅ ꯇꯥꯅꯤꯡꯗꯦꯀꯣ ꯍꯅꯨꯕꯁꯤꯕꯨ꯫ ꯑꯁꯤ ꯍꯥꯏꯔꯒ ꯃꯈꯣꯏ ꯑꯍꯨꯝ ꯄꯨꯂꯞ ꯅꯣꯛꯏ꯫ ꯑꯗꯨꯒ ꯁꯌꯥꯅ ꯍꯥꯏꯔꯛꯏ, ꯍꯟꯅꯨꯔꯁꯨ ꯌꯥꯏ ꯀꯩꯅꯣ, ꯃꯁꯥꯁꯨ ꯌꯥꯝ ꯅꯥꯜꯂꯤ, ꯊꯕꯛ ꯇꯧꯔꯝꯗꯧ ꯃꯥꯜꯂꯤ꯫ ꯂꯩꯁꯤꯅ ꯑꯩꯅ ꯑꯁꯤꯗ ꯂꯩꯔꯒ ꯍꯟꯅꯨꯕꯤ ꯑꯣꯏꯔꯣ ꯍꯥꯏꯔꯣ? ꯅꯪ ꯌꯥꯝ ꯄꯥꯝꯃꯒꯅꯅꯦ ꯑꯩ ꯍꯥꯏꯅꯕꯤꯒꯦ, ꯅꯪ ꯂꯩꯔꯣ꯫ ꯁꯌꯥꯅ ꯑꯩꯉꯣꯟꯗꯒ ꯑꯣꯏꯔꯝꯃꯗꯤ ꯃꯥꯅ ꯍꯥꯏꯔꯛꯇ꯭ꯔꯤꯉꯩꯗꯅꯦ ꯑꯩꯅ ꯍꯥꯟꯅ ꯍꯥꯏꯖꯤꯟꯗꯧꯕ꯫ ꯊꯣꯏꯁꯅꯥꯅ ꯌꯥꯔꯦ ꯅꯪ ꯃꯁꯨ, ꯂꯩꯁꯤ ꯇꯥꯃꯣ ꯆꯋꯥꯗ ꯉꯥꯏꯔꯦ, ꯆꯠꯂꯣꯀꯣ꯫ ꯂꯩꯁꯤꯅ ꯍꯣꯏ ꯅꯣꯏꯁꯨ ꯆꯠꯂꯣꯀꯣ꯫ ꯑꯁꯤ ꯍꯥꯏꯔꯝꯃꯒ ꯆꯠꯈ꯭ꯔꯦ꯫ ꯅꯣꯡꯃꯗꯒꯤ ꯅꯤꯅꯤꯗꯒꯤ ꯍꯞꯇꯥ 2 ꯍꯧꯈ꯭ꯔꯦ꯫ ꯅꯨꯡꯇꯤꯒꯤ ꯉꯥꯏꯕꯗꯧꯅ ꯉꯁꯤꯁꯨ ꯇꯣꯝꯊꯤꯟ ꯉꯥꯏꯔꯒ ꯂꯩꯔꯝꯃꯤ꯫ ꯇꯣꯝꯊꯤꯟꯅ ꯑꯕꯦꯝ ꯅꯪ ꯃꯤꯡ ꯍꯥꯏꯕ ꯂꯣꯏꯗ꯭ꯔꯤꯉꯩ ꯂꯩꯁꯤꯅ ꯀꯩꯒꯤꯅꯣ? ꯁꯌꯥꯅ ꯂꯩꯁꯤ ꯀꯧꯕꯅꯦ꯫ ꯑꯃꯔꯖꯤꯠꯅ ꯅꯨꯡꯁꯤꯗꯅ ꯍꯪꯕꯅꯦ꯫ ꯂꯩꯁꯤ ꯁꯥꯎꯔꯒ ꯍꯥꯏꯔꯛꯏ, ꯅꯣꯏ ꯂꯩꯍꯧꯔꯣ ꯑꯩ ꯆꯠꯂꯦ꯫ ꯑꯁꯤ ꯍꯥꯏꯔꯒ ꯆꯠꯈ꯭ꯔꯦ꯫ ꯊꯣꯏꯁꯅꯥꯅ ꯅꯪꯁꯨ ꯍꯥꯏꯖꯅꯤꯡꯈ꯭ꯔ ꯄꯣꯠꯅꯤ, ꯁꯥꯎꯔꯒ ꯆꯠꯈ꯭ꯔꯦꯁꯦ ꯐꯔꯤꯅꯤ꯫ ꯇꯣꯝꯊꯤꯟꯅ ꯅꯣꯏ ꯑꯅꯤꯗꯤ ꯀꯩ ꯃꯤꯡ ꯀꯧꯕ? ꯋꯥ ꯈꯔ ꯍꯪꯒꯦ꯫ ꯁꯌꯥꯅ ꯃꯥꯒꯤꯅ ꯊꯣꯏꯁꯅꯥ, ꯑꯩꯒꯤꯅ ꯁꯌꯥ ꯀꯧꯋꯦ, ꯅꯣꯏꯒꯤꯗꯤ? ꯇꯣꯝꯊꯤꯟꯅ ꯑꯩꯒꯤꯅ ꯇꯣꯝꯊꯤꯟ, ꯃꯥꯒꯤꯅ ꯑꯃꯔꯖꯤꯠ꯫ ꯐꯔꯦꯁꯦ, ꯅꯣꯏ ꯂꯩꯁꯤꯁꯦ ꯅꯨꯄꯥ ꯀꯣꯏꯕ꯭ꯔꯣ? ꯊꯣꯏꯁꯅꯥꯅ ꯀꯩꯅꯣꯅꯦ ꯌꯥꯝ ꯊꯨꯃꯟꯗ꯭ꯔꯣ ꯍꯅꯨꯕꯁꯦ? ꯍꯥꯏꯒꯩ ꯍꯥꯏꯔꯨꯔꯒ ꯏꯀꯥꯏꯔꯛꯏ꯫ ꯇꯣꯝꯊꯤꯟꯁꯨ ꯇꯨꯃꯤꯟ ꯂꯩꯈ꯭ꯔꯦ꯫ ꯁꯌꯥꯅ ꯀꯥꯏꯗꯒꯤ ꯅꯨꯄꯥꯅꯣ, ꯑꯝꯇ ꯀꯣꯏꯗꯕꯅꯦ, 12 ꯂꯣꯏꯗ꯭ꯔꯤꯐꯥꯎ ꯀꯣꯏꯔꯣꯏꯅ, ꯂꯥꯏꯔꯤꯛ ꯌꯥꯝ ꯍꯩ, ꯑꯣꯖꯥꯅꯁꯨ ꯌꯥꯝ ꯂꯨꯅ ꯇꯧꯋꯦ, ꯍꯟꯗꯛ ꯀꯣꯏꯁꯟ ꯂꯦꯞꯅꯤꯅ ꯑꯣꯖꯥꯅ ꯌꯥꯝ ꯊꯥꯖꯕꯅꯦ꯫ ꯑꯃꯔꯖꯤꯠꯅ ꯑꯗꯨꯒ ꯅꯨꯄꯥ ꯀꯣꯏꯗꯕ, ꯃꯁꯛꯁꯨ ꯐꯖꯕ, ꯂꯥꯏꯔꯤꯛꯁꯨ ꯍꯩꯕ, ꯅꯣꯏꯒꯤꯁꯤ ꯍꯥꯏꯖꯤꯟꯕ ꯃꯥꯜꯂꯤ꯫ ꯊꯣꯏꯁꯅꯥꯅ ꯏꯕꯨꯡꯉꯣ, ꯗꯥ ꯍꯣꯏꯁꯦ ꯀꯣꯛ ꯆꯥꯛꯄ ꯃꯥꯜꯂꯤ, ꯍꯥꯏꯗꯤ ꯅꯨꯄꯥ ꯀꯣꯏꯗꯕꯒꯤꯅꯦ ꯂꯥꯏꯔꯤꯛ ꯌꯥꯝ ꯍꯩꯔꯤꯁꯦ, ꯅꯨꯄꯥꯅꯗꯤ ꯌꯥꯝ ꯇꯥꯟꯅꯈ꯭ꯔꯖꯥꯠꯅꯤ, ꯅꯣꯏꯁꯨ ꯎꯔꯝꯒꯅꯤ, ꯅꯨꯡꯇꯤꯒꯤ ꯊꯣꯛꯂꯛꯄꯗ ꯏꯟꯅꯔꯤ ꯃꯌꯥꯝꯗꯣ, ꯂꯩꯁꯤ ꯆꯠꯈꯤꯕꯒ ꯃꯪꯉꯤꯁꯤꯡꯁꯦ꯫ ꯇꯣꯝꯊꯤꯟꯅ ꯂꯩꯁꯤꯒꯤ ꯅꯝꯕꯔ ꯑꯃꯨꯛꯇ ꯄꯤꯕꯤꯔꯝꯃꯣ꯫ ꯁꯌꯥꯅ ꯐꯣꯟ ꯄꯥꯏꯗꯤꯌꯦ꯫ ꯇꯣꯝꯊꯤꯟꯅ ꯑꯗꯨꯗꯤ ꯅꯣꯏ ꯑꯅꯤꯒꯤ ꯄꯤꯔꯝꯃꯣ꯫ ꯁꯌꯥꯅ ꯑꯩ ꯈꯛꯇꯅꯦ ꯄꯥꯏꯕ, ꯑꯁꯤꯁꯨ ꯄꯥꯏꯗꯦ, ꯑꯩꯒꯤ ꯄꯤꯔꯝꯒꯦ꯫ ꯇꯣꯝꯊꯤꯟꯅ ꯍꯣꯏ ꯂꯩꯁꯤꯗꯗꯤ ꯍꯥꯏꯔꯨꯅꯨ, ꯅꯣꯏ ꯑꯅꯤꯗ ꯑꯃꯨꯛ ꯁꯥꯎꯕꯤꯅꯤꯕ꯫ ꯁꯌꯥꯅ ꯅꯣꯏꯗ ꯍꯥꯏꯔꯛꯀꯅꯨ, ꯆꯠꯂꯒꯦ ꯊꯦꯡꯉꯦ꯫ ꯇꯣꯝꯊꯤꯟꯅ ꯍꯣꯏ꯫ ꯃꯇꯝꯗꯤ ꯑꯁꯨꯝ ꯍꯧꯈꯤꯕꯅ ꯑꯦꯛꯖꯥꯝꯁꯨ ꯂꯣꯏꯈ꯭ꯔꯦ꯫ ꯇꯣꯝꯊꯤꯟꯗꯤ ꯅꯨꯡꯇꯤꯒꯤ ꯂꯩꯁꯤ ꯍꯣꯏꯒꯤ ꯌꯨꯝ ꯃꯅꯥꯛꯇ ꯑꯗꯨꯝ ꯂꯥꯛꯏ, ꯑꯗꯨꯕꯨ ꯎꯕꯗꯤ ꯐꯪꯈꯤꯗꯦ꯫ ꯅꯣꯡꯃꯗꯤ ꯁꯌꯥꯗ ꯀꯣꯜ ꯇꯧꯔꯛꯏ꯫ ꯁꯌꯥꯅ ꯍꯜꯂꯣ ꯗꯥ, ꯀꯩ ꯂꯩꯔꯒꯦ? ꯇꯣꯝꯊꯤꯟꯅ ꯂꯩꯁꯤꯗꯣ ꯎꯗꯕ ꯀꯨꯏꯔꯦ, ꯊꯣꯏꯁꯅꯥꯒ ꯅꯪꯒ ꯍꯣꯔꯦꯟ ꯑꯝꯇ ꯆꯠꯂꯒ ꯄꯨꯊꯣꯔꯛꯑꯣ꯫ ꯏꯁ ꯌꯥꯝ ꯉꯥꯏꯉꯝꯗꯕꯒꯤ ꯋꯥꯅꯤꯅ, ꯆꯠꯀꯦ, ꯄꯨꯡ ꯀꯌꯥꯗ ꯂꯥꯛꯇꯣꯏꯅꯣ? ꯁꯣꯏꯗꯤ ꯁꯣꯏꯅꯨꯀꯣ, ꯄꯨꯡ 4 ꯑꯗꯥꯏꯗ ꯂꯥꯛꯀꯦ꯫ ꯍꯣꯏ ꯊꯝꯃꯒꯦ꯫ ꯑꯁꯤ ꯍꯥꯏꯔꯒ ꯊꯝꯅꯈ꯭ꯔꯦ꯫ ꯉꯥꯏꯍꯥꯛꯀꯤ ꯃꯇꯨꯡ ꯁꯌꯥꯒ ꯊꯣꯏꯁꯅꯥꯒ ꯄꯨꯡ 3ꯗ ꯂꯥꯛꯑꯦ꯫ ꯋꯥꯔꯤ ꯉꯥꯏꯍꯥꯛ ꯁꯥꯟꯅꯔꯤꯉꯩ ꯇꯦꯛꯁ ꯑꯃ ꯂꯥꯛꯏ꯫ ꯁꯌꯥꯅ ꯌꯦꯡꯕꯗ ꯇꯣꯝꯊꯤꯟꯒꯤ ꯑꯣꯏꯔꯝꯃꯤ꯫ ꯇꯣꯝꯊꯤꯟꯅ ꯁꯌꯥ, ꯑꯩꯈꯣꯏ ꯂꯥꯛꯑꯦ, ꯊꯣꯛꯂꯣ, ꯑꯗꯣ ꯀꯧꯔꯛꯀꯅꯨ꯫ ꯁꯌꯥꯅ
ꯁꯌꯥꯅ ꯊꯣꯏꯁꯅꯥꯗ ꯃꯤꯆꯤ ꯊꯛꯀ ꯆꯤꯜꯂꯤ꯫ ꯊꯣꯏꯁꯅꯥꯁꯨ ꯚꯥꯞ ꯇꯥꯔꯦ꯫ ꯊꯣꯏꯁꯅꯥꯅ ꯂꯩꯁꯤ ꯑꯆꯥꯄꯣꯠ ꯂꯩꯔꯨꯁꯦ꯫ ꯂꯩꯁꯤꯅ ꯍꯣꯏ ꯂꯥꯛꯑꯣ ꯑꯗꯨꯗꯤ ꯑꯩ ꯏꯅꯝꯃꯗ ꯍꯥꯏꯔꯝꯒꯦ꯫ ꯁꯌꯥꯅ ꯊꯣꯏꯁꯅꯥꯗ ꯅꯨꯄꯤ ꯑꯩꯗꯤ ꯇꯜꯂꯦ ꯍꯥꯏꯔꯛꯀꯗ꯭ꯔꯥ ꯈꯜꯂꯨꯕꯅꯤ ꯌꯥꯗꯤ ꯌꯥꯔꯛꯏꯍꯦ꯫ ꯃꯣꯏꯁꯨ ꯊꯣꯛꯂꯛꯑꯦ꯫ ꯑꯅꯤꯗꯨꯁꯨ ꯒꯥꯔꯤ ꯊꯧꯔꯛꯄ ꯁꯥꯔꯦ꯫ ꯂꯩꯁꯤꯅ ꯑꯃꯨꯛ ꯊꯦꯡꯅꯔꯦ ꯇꯧꯔꯤꯁꯦ꯫ ꯊꯣꯏꯁꯅꯥꯅ ꯀꯅꯥꯅꯣ? ꯂꯩꯁꯤꯅ ꯑꯥꯗꯒꯤ ꯒꯥꯔꯤꯁꯦ ꯍꯥꯏꯕꯒ ꯇꯧꯕꯒ ꯒꯥꯔꯤ ꯈꯥꯝꯈ꯭ꯔꯦ ꯇꯣ꯫ ꯇꯣꯝꯊꯤꯟ ꯑꯃꯗꯤ ꯑꯃꯔꯖꯤꯠ ꯒꯥꯔꯤꯗꯒꯤ ꯀꯨꯝꯊꯔꯛꯏ꯫ ꯁꯌꯥꯅ ꯍꯩꯃꯥ ꯌꯥꯝ ꯈꯪꯉꯤꯅ ꯅꯪꯗꯤ꯫ ꯂꯩꯁꯤꯅ ꯈꯪꯗꯗꯤ ꯅꯨꯡꯇꯤꯒꯤ ꯊꯣꯡꯒꯥꯟꯗ ꯂꯥꯛꯑꯗꯤ ꯈꯪ ꯇꯥꯕ꯫ ꯊꯣꯏꯁꯅꯥꯅ ꯃꯥꯗꯤ ꯎꯗ꯭ꯔꯣ ꯍꯥꯏꯁꯦ? ꯂꯩꯁꯤꯅ ꯀꯥꯏꯗꯒꯤ ꯎꯗꯣꯏꯕ ꯑꯩꯅ ꯂꯣꯠꯂꯒ? ꯇꯣꯝꯊꯤꯟꯗꯨ ꯃꯈꯣꯏꯒꯤ ꯃꯅꯥꯛꯇ ꯆꯪꯁꯤꯜꯂꯛꯑꯒ ꯀꯥꯏ ꯆꯠꯇꯣꯏꯅꯣ ꯏꯆꯟꯁꯤꯡꯕꯣ? ꯁꯌꯥꯅ ꯑꯆꯥꯄꯣꯠ ꯂꯩꯕ ꯆꯠꯂꯤꯅꯦ ꯗꯗꯥ ꯍꯣꯏꯗꯤ꯫ ꯇꯣꯝꯊꯤꯟꯅ ꯑꯁꯤꯗ ꯊꯕꯛ ꯑꯃ ꯂꯥꯛꯄꯅꯦ ꯅꯣꯏ ꯂꯥꯛꯄ ꯎꯕꯗꯨꯗ ꯈꯥꯝꯃꯤꯕ꯫ ꯂꯩꯁꯤꯅ ꯑꯣꯏꯗꯕ ꯍꯥꯏꯕꯁꯦ ꯂꯥꯏꯅ ꯁꯥꯎꯏ ꯍꯥꯏꯕꯅꯤ ꯑꯍꯟ ꯑꯗꯨ ꯑꯣꯏꯔꯒ ꯅꯆꯤꯟꯅꯗ ꯌꯥꯝ ꯊꯤꯔꯤ ꯀꯩꯒꯤꯅꯣ? ꯇꯣꯝꯊꯤꯟꯅ ꯀꯩꯅꯣ ꯍꯥꯏꯁꯤꯕꯣ? ꯂꯩꯁꯤꯅ ꯅꯪꯅ ꯅꯨꯡꯇꯤꯒꯤ ꯑꯩꯈꯣꯏ ꯊꯣꯡꯒꯥꯟ ꯃꯌꯥꯗ ꯂꯩꯔꯤꯗꯨ ꯀꯩꯒꯤꯅꯣ? ꯑꯃꯔꯖꯤꯠꯅ ꯅꯪ ꯂꯨꯝꯂꯥꯏ ꯑꯣꯏꯔꯝꯅꯤ꯫ ꯑꯁꯤ ꯍꯥꯏꯔꯒ ꯅꯣꯛꯊꯣꯔꯛꯏ꯫ ꯂꯩꯁꯤ ꯇꯨꯃꯤꯟ ꯂꯩꯈ꯭ꯔꯦ꯫ ꯁꯌꯥꯅ ꯃꯤꯁꯤꯡꯁꯦ ꯌꯥꯝ ꯇꯧꯅꯔꯤ ꯖꯥꯠꯅꯤꯅ ꯑꯩꯈꯣꯏ ꯈꯪꯍꯟꯗꯅ꯫ ꯂꯩꯁꯤꯅ ꯇꯥꯅꯤꯡꯗꯦꯀꯣ ꯁꯦ ꯅꯣꯏ ꯂꯩꯔ ꯂꯥꯛꯑꯣ ꯄꯩꯁꯥꯁꯦ ꯑꯩ ꯆꯪꯉꯒꯦ꯫ ꯑꯁꯤ ꯍꯥꯏꯔꯒ ꯆꯦꯟꯁꯤꯟꯈ꯭ꯔꯦ꯫ ꯃꯈꯣꯏꯁꯨ ꯑꯆꯥꯄꯣꯠ ꯂꯩꯔꯒ ꯆꯪꯉꯛꯑꯦ꯫ ꯊꯣꯏꯁꯅꯥꯅ ꯀꯩꯅꯣ ꯅꯪꯕꯨ ꯉꯥꯎꯕ꯭ꯔꯣ ꯑꯩꯈꯣꯏ ꯂꯩꯍꯧꯔꯤꯁꯦ ꯀꯩꯝ ꯈꯟꯗꯦꯅꯦ꯫ ꯂꯩꯁꯤꯅ ꯈꯪꯗꯦ ꯏꯀꯥꯏꯔꯛꯄ ꯑꯗꯨꯒꯤꯅꯦ꯫ ꯊꯣꯏꯁꯅꯥꯅ ꯀꯩꯒꯤ? ꯂꯩꯁꯤꯅ ꯈꯪꯗꯦ ꯃꯥꯏ ꯃꯇꯧꯗꯣ ꯁꯨꯝ ꯅꯨꯡꯁꯤꯔꯛꯑꯦ꯫ ꯁꯌꯥꯅ ꯑꯗꯨꯗꯤ ꯀꯣꯛ ꯌꯥꯊꯣꯛꯈ꯭ꯔꯣ ꯀꯩꯅꯣ ꯀꯌꯥꯝ ꯀꯨꯏꯔꯦ ꯃꯥꯅ ꯇꯥꯟꯅꯔꯛꯏꯁꯦ? ꯂꯩꯁꯤꯅ ꯇꯥꯟꯅꯔꯤꯍꯦ ꯏꯍꯟꯅꯤ ꯍꯅꯨꯈꯩ꯫ ꯊꯣꯏꯁꯅꯥꯅ ꯈꯪꯗꯦꯗ ꯑꯩꯈꯣꯏꯁꯨ ꯅꯨꯡꯁꯤꯗꯕꯁꯨ ꯁꯥ ꯅꯨꯡꯁꯤꯕꯁꯨ ꯁꯥ ꯅꯪꯒꯤꯁꯦ ꯀꯩ ꯍꯥꯏꯗꯣꯏꯅꯣ ꯈꯪꯗ꯭ꯔꯦ꯫ ꯂꯩꯁꯤꯅ ꯅꯪꯁꯨ ꯈꯪꯉꯤꯗꯨꯅꯤ ꯑꯩ 12 ꯂꯣꯏꯈꯤꯒꯦ ꯑꯗꯨ ꯅꯠꯇꯗꯤ ꯑꯩ ꯌꯥꯝ ꯁꯣꯏꯔꯛꯀꯅꯤꯕ꯫ ꯁꯌꯥꯅ ꯍꯣꯏꯁꯦ ꯅꯪ ꯄꯩꯁꯥ ꯁꯦ ꯅꯣꯏ ꯍꯦꯔꯣꯅ ꯂꯩꯔꯝꯃꯦ꯫ ꯂꯩꯁꯤꯅ ꯇꯜꯂꯤꯕꯣ ꯅꯣꯏꯁꯦ ꯑꯗꯨꯃꯥꯏꯅ ꯇꯧꯕꯗꯣ ꯑꯩ ꯌꯥꯝ ꯍꯩꯅꯗꯦꯀꯣ꯫ ꯊꯣꯏꯁꯅꯥꯅ ꯍꯥꯏꯁꯨ ꯍꯥꯏꯕꯅꯦ ꯌꯥꯊꯣꯛꯈ꯭ꯔꯣ ꯑꯁꯨꯛ ꯅꯨꯡꯁꯤꯕꯤꯔꯤꯁꯤꯗꯤ꯫ ꯂꯩꯁꯤꯅ ꯈꯪꯗꯦꯗ ꯍꯟꯗꯛ ꯃꯔꯛ ꯑꯗꯨꯝ ꯎ ꯂꯩꯔꯦ ꯑꯗꯨꯒ ꯑꯃꯨꯛꯁꯨ ꯍꯦꯛꯇ ꯇꯜꯂꯛꯑꯦ꯫ ꯁꯌꯥꯅ ꯀꯩꯒꯤꯅꯣ ꯍꯥꯏꯁꯦ? ꯊꯣꯏꯁꯅꯥꯅ ꯍꯅꯨꯕꯒꯤ ꯀꯩꯅꯣ ꯈꯪꯗꯦ ꯃꯤ꯫ ꯑꯁꯤ ꯍꯥꯏꯔꯒ ꯑꯍꯨꯝꯗꯨ ꯄꯨꯂꯞ ꯅꯣꯛꯏ꯫ ꯁꯌꯥꯅ ꯍꯅꯨꯔ ꯀꯩꯗꯧꯔꯒꯦ? ꯂꯩꯁꯤꯅ ꯅꯨꯄꯤ ꯅꯪ ꯌꯥꯝ ꯁꯤꯡꯕ꯭ꯔꯥ ꯈꯟꯕꯅꯦ ꯑꯗꯨꯒ ꯌꯥꯝ ꯄꯪꯉꯤꯅ ꯑꯩꯒ ꯃꯥꯒ ꯅꯨꯡꯁꯤꯅꯔꯗꯤ ꯑꯩꯁꯦ ꯑꯩꯅ ꯇꯧꯒꯦ ꯈꯜꯂꯤꯁꯦ ꯐꯪꯈꯤꯗ꯭ꯔꯣ? ꯊꯣꯏꯁꯅꯥꯅ ꯀꯩꯒꯤ ꯐꯪꯉꯣꯏꯗꯣꯏꯕ? ꯂꯩꯁꯤꯅ ꯍꯅꯨꯔꯕꯅꯤꯅ ꯑꯩ ꯌꯨꯝꯗ ꯀꯨꯏꯅ ꯂꯩꯕ ꯐꯪꯉꯣꯏꯗꯣꯏꯕ? ꯁꯌꯥꯅ ꯆꯨꯝꯃꯤꯅꯦ ꯑꯗꯣ ꯆꯠꯂꯒꯦꯀꯣ ꯄꯨꯡꯁꯨ ꯊꯦꯡꯉꯦ ꯀꯣꯟꯅ ꯑꯃꯨꯛ ꯂꯥꯛꯑꯒꯦ ꯑꯦꯛꯖꯥꯝ ꯍꯥꯏꯗꯣꯛꯇꯧꯁꯨ ꯀꯨꯏꯔꯝꯃꯔꯣꯏꯅꯦ ꯅꯣꯏ ꯑꯅꯤꯗꯤ ꯐꯩ ꯑꯩꯗꯤ ꯀꯃꯥꯏꯅ ꯇꯧꯗꯣꯏꯅꯣ ꯈꯪꯗꯦ꯫ ꯂꯩꯁꯤꯅ ꯀꯩꯒꯤ ꯈꯪꯗ꯭ꯔꯤꯕ? ꯊꯣꯏꯁꯅꯥꯅ ꯐꯣꯟ ꯄꯥꯏꯕꯤꯅꯤꯅ ꯋꯥꯔꯤ ꯇꯧ ꯂꯩꯕꯒꯤꯅꯤꯗꯅ ꯆꯠꯂꯒꯦꯀꯣ꯫ ꯂꯩꯁꯤꯅ ꯂꯩꯍꯧꯔꯦ ꯍꯥꯏꯕꯒ ꯇꯧꯕꯒ ꯑꯦꯛꯖꯥꯝ ꯍꯥꯏꯗꯣꯔꯛꯂꯦ꯫ ꯂꯩꯁꯤꯅ ꯐꯥꯔꯁ ꯄꯣꯖꯤꯁꯟꯗ, ꯊꯣꯏꯁꯅꯥꯅ 9 ꯄꯣꯖꯤꯁꯟꯗ, ꯁꯌꯥꯅ 10 ꯄꯣꯖꯤꯁꯟꯗ꯫ ꯂꯩꯁꯤ ꯍꯣꯏꯒꯤ ꯏꯃꯨꯡ ꯂꯣꯏꯅ ꯍꯔꯥꯎꯔꯦ꯫ ꯃꯕꯨꯡ ꯑꯍꯨꯝꯅ ꯀꯩꯀꯩ ꯂꯩꯕꯤꯌꯨꯒꯦ ꯍꯪꯕꯗ ꯂꯩꯁꯤꯅ ꯇꯥꯃꯣ ꯆꯧꯅ ꯒꯥꯔꯤ, ꯇꯌꯥꯏꯅ ꯐꯣꯟ, ꯇꯥꯇꯣꯅ ꯐꯨꯔꯤꯠ ꯐꯤꯔꯣꯜ ꯂꯩꯕꯤꯌꯣ꯫ ꯁꯅꯥꯖꯥꯎꯕꯅ ꯂꯩꯊꯣꯛꯀꯦ ꯏꯆꯟꯒꯤ꯫ ꯈꯥꯒꯦꯝꯕꯅ ꯑꯇꯩ ꯂꯩꯔꯁꯨ ꯐꯣꯟ ꯂꯩꯕꯗꯤ ꯌꯥꯔꯣꯏ꯫ ꯂꯩꯁꯤ ꯁꯥꯎꯔꯒ ꯆꯪꯈ꯭ꯔꯦ ꯃꯨꯔꯨꯝ ꯃꯨꯔꯨꯝ ꯁꯣꯜꯂꯒ ꯑꯩꯕꯨ ꯑꯉꯥꯡꯗꯧꯅ ꯁꯨꯝ ꯊꯝꯃꯦ ꯐꯣꯟ ꯑꯝꯇꯪ ꯂꯩꯕꯤꯕꯗꯤ ꯌꯥꯏꯅ꯫ ꯏꯕꯦꯝꯆꯥꯅ ꯄꯥꯕꯨꯡ ꯑꯃ ꯂꯩꯕꯤꯔꯁꯦ ꯍꯥꯏꯗꯤ ꯃꯥꯅ ꯆꯠꯊꯣꯛ ꯆꯠꯁꯤꯟ ꯇꯧꯕꯗ ꯍꯥꯏꯅꯅꯕ ꯃꯣꯏ ꯇꯥꯃꯣ ꯍꯣꯏꯅ ꯊꯤꯟꯗꯣꯛ ꯊꯤꯟꯖꯤꯟ ꯇꯧꯔꯔꯣꯏꯗꯕꯅꯤꯅ꯫ ꯁꯨꯔꯖꯤꯠꯅ ꯏꯇꯩꯃꯅ ꯍꯥꯏꯁꯤ ꯌꯥꯏ ꯃꯥꯅ ꯍꯥꯏꯕꯗ ꯊꯣꯏꯁꯅꯥꯒꯤꯁꯨ ꯂꯩꯕꯤꯌꯨ ꯍꯥꯏꯕꯅꯦ ꯑꯩ ꯍꯣꯔꯦꯟ ꯂꯩꯕꯤꯔꯒꯦ ꯑꯅꯤ꯫ ꯈꯥꯒꯦꯝꯕꯅ ꯍꯣꯏ ꯅꯣꯏꯅ ꯐꯩ ꯈꯟꯕꯗꯣ ꯇꯧꯔꯣ꯫
11 ꯀꯥꯕ ꯍꯧꯔꯦ ꯇꯣꯝꯊꯤꯟꯁꯨ ꯍꯥꯟꯅꯒꯨꯝ ꯑꯗꯨꯝ ꯂꯩꯔꯝꯃꯤ ꯂꯩꯁꯤ ꯇꯣꯝꯊꯤꯟꯒꯤ ꯃꯇꯧꯗꯨꯗ ꯅꯨꯡꯁꯤꯕ ꯁꯨꯝ ꯐꯥꯎꯔꯛꯑꯝꯃꯤ ꯅꯣꯡꯃ ꯅꯨꯡꯗꯥꯡ ꯑꯃꯗ ꯂꯩꯁꯤꯅ ꯂꯥꯏꯔꯤꯛ ꯄꯥꯔꯤꯉꯩ ꯐꯣꯟꯗ ꯇꯦꯛꯁ ꯑꯃ ꯂꯥꯛꯑꯝꯃꯤ ꯀꯅꯥ ꯀꯅꯥꯒꯤꯅꯣ ꯈꯪꯗꯦ ꯅꯝꯕꯔꯁꯨ ꯁꯦꯞ ꯇꯧꯔꯝꯗꯦ ꯇꯦꯛꯁꯇꯨ ꯆꯪꯗꯨꯅ ꯌꯦꯡꯉꯤ ꯇꯣꯝꯊꯤꯟꯅ ꯑꯕꯦ ꯑꯩ ꯅꯪꯕꯨ ꯌꯥꯝ ꯅꯨꯡꯁꯤꯌꯦ ꯂꯩꯁꯤ ꯁ꯭ꯋꯥꯏ ꯂꯥꯎꯏ ꯃꯊꯟꯇ ꯁꯣꯜꯂꯤ ꯁꯤꯅ ꯑꯃꯨꯛ ꯀꯅꯥꯗꯒꯤ ꯂꯧꯔꯤꯕ ꯉꯥꯏꯍꯥꯛ ꯁꯨꯝ ꯈꯟꯖꯥꯟꯅꯔꯒ ꯂꯩ ꯍꯩꯁꯤꯡꯕꯤ ꯑꯅꯤꯗꯨꯅ ꯑꯣꯏꯔꯝꯅꯤꯌꯦ ꯃꯣꯏ ꯅꯠꯇꯅ ꯄꯤꯅꯤꯡꯉꯥꯏ ꯂꯩꯇꯦ ꯍꯌꯦꯡ ꯅꯨꯡꯉꯥꯏꯅꯤ ꯂꯩꯁꯤ ꯇꯦꯛꯁ ꯍꯟꯅꯕ ꯇꯧꯏ ꯂꯩꯁꯤꯅ ꯑꯩꯗꯤ ꯑꯉꯥꯡ ꯌꯥꯝ ꯑꯣꯏꯔꯤꯌꯦ ꯗꯗꯥꯒ ꯆꯥꯅꯕ ꯊꯤꯕꯤꯌꯣ ꯑꯗꯨꯗꯤ ꯍꯥꯏꯅꯣ ꯅꯪꯅ ꯉꯥꯏꯌꯣ ꯍꯥꯏꯕꯗꯣ ꯑꯗꯨꯐꯥꯎ ꯑꯩ ꯉꯥꯏꯒꯦ ꯑꯦ ꯑꯩꯗꯤ ꯌꯥꯝ ꯋꯥꯇꯧꯔꯤ ꯊꯕꯛꯀ ꯇꯧꯈꯤꯅꯤ ꯍꯥꯏꯕ ꯍꯣꯏꯕ ꯑꯗꯨꯐꯥꯎ ꯑꯩ ꯉꯥꯏꯒꯦꯕ ꯅꯪꯕꯨ ꯀꯩꯗꯧꯔꯤꯒꯦ ꯂꯩꯁꯤ ꯃꯊꯟꯇ ꯈꯜꯂꯤ ꯀꯩꯅꯦꯒꯦ ꯁꯤꯗꯤ ꯍꯅꯨꯕꯁꯦ ꯌꯥꯝ ꯇꯟꯗꯧꯔꯤꯗ ꯑꯩꯗꯤ ꯂꯩꯁꯤꯅ ꯇꯦꯛꯁ ꯑꯃꯨꯛ ꯍꯜꯂꯤ ꯂꯥꯏꯔꯤꯛ ꯄꯥꯔꯤꯌꯦ ꯆꯥꯛꯇꯤ ꯆꯥꯔꯕ ꯆꯥꯔꯦ ꯑꯗꯣ ꯑꯩ ꯂꯥꯏꯔꯤꯛ ꯄꯥꯈꯤꯒꯦ ꯍꯣꯏ ꯄꯥꯔꯣ ꯑꯁꯤ ꯍꯥꯏꯅꯗꯨꯅ ꯇꯦꯛꯁ ꯊꯥꯅꯗ꯭ꯔꯦ ꯂꯩꯁꯤ ꯂꯥꯏꯔꯤꯛ ꯄꯥꯕ ꯌꯥꯗ꯭ꯔꯦ ꯅꯝꯕꯔ ꯄꯤꯊꯣꯛꯄꯒꯤ ꯁꯥꯎꯅꯤꯡꯕꯅ ꯂꯣꯏꯔꯦ ꯁꯌꯥꯗ ꯐꯣꯟ ꯇꯧꯔꯝꯃꯤ ꯄꯥꯏꯔꯛꯇꯦ ꯍꯩ ꯅꯣꯏ ꯍꯦꯡ ꯅꯨꯡꯉꯥꯏꯅꯤ ꯐꯣꯟꯒ ꯄꯥꯏꯗꯕ ꯅꯣꯡ ꯉꯥꯜꯂꯦ ꯂꯩꯁꯤ ꯁ꯭ꯀꯨꯜ ꯆꯠꯅꯕ ꯂꯣꯏꯁꯤꯜꯂꯤ ꯊꯣꯏꯁꯅꯥꯗꯨ ꯐꯣꯟ ꯇꯧꯔꯛꯏ ꯂꯩꯁꯤꯅ ꯀꯩꯗꯧꯔꯦ ꯅꯣꯏ ꯑꯅꯤ ꯍꯣꯔꯦꯟ ꯅꯨꯡꯉꯥꯏꯅꯤ ꯊꯣꯏꯁꯅꯥꯅ ꯑꯩ ꯂꯧ ꯂꯥꯛꯑꯣ ꯁꯌꯥꯗꯤ ꯀꯩꯗꯧꯔꯒꯦ ꯍꯦꯔꯣꯅ ꯊꯤꯜꯂꯛꯀꯅꯤꯌꯦ ꯇꯧꯅꯤꯌꯦ ꯃꯥꯗꯤ ꯊꯝꯃꯒꯦ ꯑꯩꯗꯤ ꯂꯣꯏꯔꯦ ꯉꯥꯏꯈꯣ ꯅꯣꯏ ꯑꯩꯒꯤ ꯅꯝꯕꯔ ꯀꯅꯥꯗ ꯄꯤ ꯊꯣꯏꯁꯅꯥ ꯈꯪꯁꯤꯟꯅꯗꯕ ꯁꯥꯗꯨꯅ ꯂꯠꯂ ꯇꯧꯅ ꯍꯥꯏꯔꯛꯏ ꯀꯩꯅꯣ ꯈꯪꯗꯦꯀꯣ ꯑꯩꯗꯤ ꯀꯩꯗꯧꯕꯩ ꯀꯅꯥꯗ ꯄꯤꯗꯣꯏꯕ ꯑꯩꯅ ꯂꯩꯁꯤ ꯇꯞꯅ ꯈꯣꯟꯖꯦꯜ ꯄꯤꯛꯅ ꯍꯥꯏꯔꯛꯏ ꯄꯤꯗꯗꯤ ꯐꯔꯦ ꯑꯩ ꯊꯝꯃꯒꯦ ꯑꯩ ꯂꯣꯏꯔꯕꯅꯤ ꯂꯥꯛꯑꯅꯤ ꯉꯥꯏꯕꯒ ꯉꯝꯃꯣꯏꯀꯣ ꯑꯩ ꯍꯣꯏ ꯑꯁꯤ ꯍꯥꯏꯅꯗꯨꯅ ꯐꯣꯟꯗꯨ ꯊꯝꯅꯈ꯭ꯔꯦ ꯊꯣꯏꯁꯅꯥ ꯃꯊꯟꯇ ꯈꯜꯂꯤ ꯍꯣꯔꯦꯟꯗꯤ ꯅꯨꯡꯉꯥꯏꯗꯧꯔꯤ ꯀꯨꯝꯍꯩ ꯌꯦꯡꯒꯦ ꯉꯁꯤꯗꯤ ꯂꯝꯁꯨ ꯂꯥꯞꯅꯕ ꯅꯠꯇꯕꯅꯤꯅ ꯂꯩꯁꯤꯁꯨ ꯂꯥꯛꯇꯨꯅ ꯆꯠꯃꯤꯟꯅꯈ꯭ꯔꯦ ꯁꯌꯥꯁꯨ ꯉꯥꯏꯗꯨꯅ ꯂꯩꯔꯝꯃꯤ ꯂꯩꯁꯤꯅ ꯁꯌꯥꯒꯤ ꯃꯅꯥꯛꯇ ꯆꯪꯁꯤꯜꯂꯒ ꯅꯪ ꯑꯩꯒꯤ ꯅꯝꯕꯔ ꯀꯅꯥꯗ ꯄꯤ ꯊꯣꯏꯁꯅꯥꯗꯤ ꯄꯥꯈꯠꯄꯗ ꯀꯩꯅꯣꯝ ꯇꯧꯔꯦ ꯁꯌꯥꯗꯤ ꯊꯋꯥ ꯁꯥꯗꯅ ꯈꯨꯝꯃꯛꯏ ꯑꯗꯨ ꯀꯩꯗꯧꯔꯒꯦ ꯅꯪꯁꯨ ꯅꯨꯄꯥ ꯑꯝꯇ ꯀꯣꯏꯗꯦ ꯅꯪ ꯑꯗꯨꯝ ꯀꯣꯏꯅ ꯏꯟꯅꯕꯗꯣ ꯅꯨꯡꯉꯥꯏꯕ꯭ꯔꯣ ꯅꯪ ꯏꯟꯅꯗꯅꯕꯅꯦ ꯄꯤꯔꯤꯗꯣ ꯂꯩꯁꯤ ꯀꯩꯝꯇ ꯍꯥꯏꯗꯅ ꯆꯪꯉꯛꯏ ꯋꯥꯁꯨ ꯉꯥꯡꯗ꯭ꯔꯦ ꯊꯣꯏꯁꯅꯥꯗꯤ ꯁꯌꯥꯕꯨ ꯁꯥꯎꯅꯤꯡꯕꯅ ꯂꯣꯏꯔꯦ ꯑꯃꯗ ꯑꯃꯨꯛ ꯌꯦꯡ ꯇꯧꯗꯨꯅ ꯂꯩꯔꯦ ꯃꯇꯝꯁꯨ ꯁꯨꯝ ꯍꯧꯈꯤꯕꯅ ꯀ꯭ꯂꯥꯁ ꯂꯣꯏꯗꯨꯅ ꯊꯣꯛꯂꯛꯑꯦ ꯉꯁꯤꯗꯤ ꯇꯣꯝꯊꯤꯟ ꯂꯩꯔꯝꯗꯦ ꯂꯩꯁꯤ ꯃꯕꯨꯛꯅꯤꯡꯗ ꯈꯜꯂꯤ ꯋꯥꯏꯒ ꯁꯪꯉꯤꯍꯦ ꯉꯁꯤꯗꯤ ꯑꯗꯨꯕꯨ ꯅꯝꯕꯔ ꯃꯉꯣꯟꯗ ꯂꯩꯕꯁꯤꯅ ꯀꯃꯥꯏꯅ ꯇꯧꯕ ꯃꯇꯨꯡ ꯀꯔꯤ ꯑꯃꯨꯛ ꯇꯧꯔꯛꯄ ꯁꯨꯝ ꯈꯟꯖꯥꯟꯅꯔꯒ ꯒꯥꯔꯤꯗꯨ ꯏꯟꯂꯤ ꯁꯌꯥꯅ ꯍꯥꯏꯔꯛꯏ ꯉꯁꯤꯗꯤ ꯂꯩꯔꯝꯗꯦꯅꯦ ꯑꯆꯥꯄꯣꯠ ꯈꯤꯇ ꯆꯥꯒꯦ ꯇꯧꯔꯒ ꯊꯣꯏꯁꯅꯥꯅ ꯉꯁꯥꯏꯗꯒꯤ ꯁꯥꯎꯅꯤꯡ ꯂꯩꯕꯗꯨ ꯍꯧꯖꯤꯛꯇꯤ ꯃꯥꯅ ꯑꯣꯏꯅ ꯁꯠ ꯍꯥꯏꯔꯛꯏ ꯊꯣꯏꯁꯅꯥꯅ ꯌꯥꯝ ꯆꯥꯅꯤꯡꯕ꯭ꯔꯣ ꯅꯪ ꯅꯆꯤꯟꯗꯣ ꯊꯥꯖꯤꯜꯂꯛꯀꯅꯤ ꯑꯩꯅ ꯁꯌꯥꯅ ꯀꯩꯅꯣ ꯏꯕꯦꯝꯃ ꯑꯩꯗꯤ ꯂꯩꯁꯤꯗ ꯍꯥꯏꯖꯕ ꯅꯪꯉꯣꯟꯗ ꯅꯠꯇꯦ ꯊꯣꯏꯁꯅꯥꯅ ꯑꯗꯨꯅꯦ ꯑꯩꯅ ꯍꯥꯏꯁꯤꯁꯨ ꯌꯥꯗ꯭ꯔꯦ ꯈꯪꯉꯕ ꯃꯤꯁꯤꯗ ꯅꯪꯅ ꯁꯨꯝ ꯆꯀꯠ ꯇꯧꯔꯤꯗꯣ ꯀꯩꯒꯤꯅꯣ ꯂꯩꯁꯤꯗꯤ ꯃꯀꯣꯛ ꯉꯥꯎꯔꯦ ꯃꯣꯏ ꯑꯅꯤꯅ ꯇꯧꯅꯔꯤꯕꯗꯨ ꯎꯕꯗ ꯑꯗꯨꯒ ꯇꯞꯅ ꯍꯥꯏꯔꯛꯏ ꯂꯩꯁꯤꯅ ꯀꯩꯅꯣ ꯅꯣꯏ ꯑꯅꯤꯅ ꯇꯧꯅꯔꯤꯗꯨꯕꯣ ꯂꯝꯕꯤꯁꯤꯗ ꯁꯌꯥꯅ ꯈꯪꯗꯦ ꯈꯟꯅꯕ ꯍꯧꯔꯛꯏꯁꯤꯅꯤ ꯃꯉꯣꯟꯗ ꯍꯥꯏꯕꯁꯨ ꯅꯠꯇꯕꯁꯤꯗ ꯊꯣꯏꯁꯅꯥꯅ ꯀꯔꯤꯕ ꯅꯪꯅ ꯂꯩꯁꯤꯁꯦ ꯍꯥꯏꯕ ꯂꯣꯏꯗ꯭ꯔꯤꯉꯩ ꯒꯥꯔꯤ ꯑꯍꯨꯝ ꯃꯈꯣꯏꯒꯤ ꯃꯥꯡꯗ ꯐꯠ ꯊꯧꯖꯤꯜꯂꯛꯇꯨꯅ ꯈꯥꯝꯃꯤ ꯂꯩꯁꯤꯗꯤ ꯈꯪꯕꯣꯏ ꯀꯩꯕꯣꯏ ꯒꯥꯔꯤ ꯏꯜꯂꯤ ꯀꯥꯎꯕ ꯃꯈꯩ ꯏꯃꯥ ꯍꯥꯏꯗꯨꯅ ꯂꯥꯎꯗꯨꯅ ꯒꯥꯔꯤꯗꯨ ꯊꯥꯗꯣꯛꯈꯤ ꯒꯥꯔꯤꯗꯨꯁꯨ ꯇꯨꯈ꯭ꯔꯦ ꯂꯩꯁꯤ ꯑꯃꯨꯛꯀꯁꯨ ꯈꯪꯗꯨꯅ ꯇꯨꯁꯜꯂꯤ ꯒꯥꯔꯤ ꯃꯅꯨꯡꯗꯒꯤ ꯇꯣꯝꯊꯤꯟꯅ ꯇꯞꯅ ꯍꯥꯏꯔꯛꯏ ꯑꯣꯍꯣ ꯑꯣꯟꯊꯣꯛꯄ ꯑꯉꯥꯡꯅꯤꯗꯀꯣ ꯑꯁꯤ ꯍꯥꯏꯗꯨꯅ ꯀꯨꯝꯊꯔꯛꯏ ꯃꯥꯅ ꯀꯨꯝꯊꯔꯛꯄ ꯎꯕꯗ ꯁꯌꯥꯒ ꯊꯣꯏꯁꯅꯥꯒꯗꯤ ꯃꯤꯠ ꯀꯨꯞꯇꯒꯩ ꯌꯦꯡꯗꯨꯅ ꯂꯩꯈ꯭ꯔꯦ ꯂꯩꯁꯤ ꯐꯝꯃꯤ ꯁꯌꯥꯒ ꯊꯣꯏꯁꯅꯥꯒꯅ ꯇꯧꯔꯝꯕꯗꯨ ꯎꯕꯗ ꯂꯥꯎꯔꯛꯏ ꯂꯩꯁꯤꯅ ꯀꯩꯅꯣ ꯅꯣꯏꯅꯦ ꯇꯧꯔꯤꯗꯨꯕꯣ ꯇꯨꯔꯤꯁꯤ ꯎꯗ꯭ꯔꯣ ꯑꯅꯤꯗꯨ ꯈꯪꯄ꯭ꯔꯩ ꯈꯪꯉꯤ ꯑꯗꯨꯒ ꯂꯩꯁꯤꯗ ꯐꯠ ꯌꯦꯡꯕꯗ ꯃꯥꯒꯤ ꯈꯣꯡꯗꯨ ꯏ ꯊꯣꯛꯇꯨꯅ ꯂꯩꯔꯝꯃꯤ ꯁꯌꯥꯒ ꯊꯣꯏꯁꯅꯥꯒ ꯄꯥꯈꯠꯅ ꯆꯦꯟꯁꯤꯜꯂꯛꯏ ꯂꯩꯁꯤꯗꯤ ꯁꯣꯛꯏꯗꯨ ꯏ ꯊꯣꯛꯏ ꯈꯪꯗꯦ ꯇꯨꯁꯟꯕꯗꯨꯅ ꯅꯥꯕꯅꯤ ꯈꯟꯗꯨꯅ ꯌꯦꯡꯗꯕꯅꯤ ꯂꯩꯁꯤ ꯐꯠ ꯂꯩꯊꯣꯔꯛꯇꯨꯅ ꯍꯥꯏꯔꯛꯏ ꯂꯩꯁꯤꯅ ꯒꯥꯔꯤꯗꯣ
ꯂꯩꯁꯤ ꯇꯨꯃꯤꯟ ꯂꯩ ꯑꯗꯨꯕꯨ ꯑꯃꯨꯛꯀꯁꯨ ꯍꯥꯏꯔꯛꯏ, "ꯀꯩ ꯄꯥꯝꯒꯦ ꯑꯗꯨꯒꯅ ꯊꯧꯖꯤꯜꯂꯛꯏꯗꯣ?" ꯑꯁꯤ ꯍꯥꯏꯗꯨꯅ ꯐꯠ ꯍꯧꯒꯠꯈ꯭ꯔꯦ꯫ ꯑꯗꯨꯕꯨ ꯃꯈꯣꯡꯗꯨ ꯒꯥꯔꯤ ꯁ꯭ꯇꯦꯟꯗ ꯈꯦꯠꯇꯠꯄꯒꯤ ꯍꯧꯒꯠꯄꯗ ꯅꯥꯗꯨꯅ ꯂꯥꯎꯔꯛꯏ꯫ ꯂꯩꯁꯤꯅ "ꯏꯃꯥ!" ꯇꯣꯝꯊꯤꯟ ꯄꯥꯈꯠꯅ ꯆꯦꯟꯁꯤꯜꯂꯛꯏ ꯑꯗꯨꯒ ꯂꯩꯁꯤꯒꯤ ꯈꯣꯡꯗ ꯌꯦꯡꯕꯗ ꯏ ꯇꯩꯗꯨꯅ ꯂꯩꯔꯝꯃꯤ꯫ ꯂꯩꯁꯤ ꯑꯗꯨ ꯎꯔꯨꯕꯗꯒꯤ ꯆꯩꯅꯥ ꯈꯪꯐꯥꯎ ꯐꯥꯎꯔꯛꯄꯒꯨꯝ ꯇꯧꯏ꯫ ꯉꯁꯥꯏꯒꯩ ꯇꯣꯝꯊꯤꯟꯅ ꯇꯧꯔꯛꯂꯤꯕ ꯃꯑꯣꯡꯗꯨꯗ ꯅꯥꯔꯁꯨ ꯑꯗꯨꯃꯥꯏꯅ ꯇꯧꯔꯝꯅꯤ ꯈꯜꯂꯨꯗꯦ꯫ ꯇꯣꯝꯊꯤꯟꯅ ꯗꯣꯛꯇꯔ ꯆꯠꯁꯤ ꯂꯥꯛꯑꯣ. ꯂꯩꯁꯤꯅ "ꯀꯩꯗꯧ ꯆꯠꯇꯣꯏꯅꯣ? ꯆꯠꯂꯣꯏ." ꯑꯁꯤ ꯍꯥꯏꯔꯒ ꯁꯌꯥꯗ ꯑꯃꯨꯛ ꯑꯣꯟꯁꯤꯜꯂꯒ, "ꯁꯌꯥ, ꯑꯩ ꯑꯝꯇ ꯆꯤꯡꯈꯠꯂꯣ." ꯑꯅꯤꯗꯨꯁꯨ ꯇꯞꯅ ꯆꯤꯡꯈꯠꯂꯤ꯫ ꯇꯣꯝꯊꯤꯟꯅ ꯁꯣꯛꯏꯗꯣ ꯍꯥꯟꯅ ꯌꯦꯡꯅꯕ ꯇꯧꯖꯩ. ꯂꯩꯁꯤ ꯋꯥ ꯉꯥꯡꯗꯅ ꯐꯣꯟ ꯂꯧꯊꯣꯔꯛꯏ ꯑꯗꯨꯒ ꯇꯧꯏ꯫ ꯁꯅꯥꯖꯥꯎꯕꯅ ꯀꯩꯗꯧꯔꯦ? ꯂꯩꯁꯤꯅ "ꯇꯥꯃꯣ, ꯑꯩ ꯑꯝꯇ ꯂꯧꯔꯨ ꯂꯥꯛꯑꯣ, ꯑꯦꯛꯁꯤꯗꯦꯟ ꯊꯣꯛꯇꯨꯅ ꯂꯩꯔꯦ." ꯇꯣꯝꯊꯤꯟ ꯁꯥꯎꯅꯤꯡꯕꯅ ꯂꯣꯏꯔꯦ꯫ ꯁꯅꯥꯖꯥꯎꯕꯅ ꯄꯥꯈꯠꯅ ꯍꯥꯏꯔꯛꯏ, ꯀꯗꯥꯏꯗꯅꯣ? ꯀꯌꯥꯝ ꯊꯤꯅ ꯁꯣꯛꯏꯅꯣ? "ꯌꯥꯝ ꯁꯣꯛꯄ ꯅꯠꯇꯦ, ꯈꯣꯡꯗ ꯈꯤꯇꯪ ꯁꯣꯛꯄꯅꯦ, ꯏꯅꯦ ꯍꯣꯏꯒꯤ ꯃꯅꯥꯛꯇꯅꯦ." ꯑꯗꯨꯗꯤ ꯏꯅꯦ ꯍꯣꯏꯗ ꯆꯪꯉꯣ. "ꯍꯣꯏ ꯇꯥꯃꯣ, ꯈꯤꯇꯪ ꯊꯨꯔꯣ." ꯇꯣꯝꯊꯤꯟꯅ ꯑꯩꯅ ꯊꯤꯜꯂꯁꯨ ꯌꯥꯕꯗꯣ. ꯂꯩꯁꯤ ꯇꯣꯝꯊꯤꯟꯗ ꯃꯨꯟꯅ ꯌꯦꯡꯉꯤ ꯑꯗꯨꯒ ꯁꯌꯥꯗ ꯍꯥꯏꯔꯛꯏ, "ꯁꯌꯥ, ꯅꯣꯏ ꯑꯅꯤ ꯑꯩꯒꯤ ꯒꯥꯔꯤꯁꯤ ꯄꯨꯔꯒ ꯆꯠꯈ꯭ꯔꯣ. ꯑꯩ ꯇꯥꯃꯣꯆꯧ ꯂꯥꯛꯑꯅꯤ, ꯑꯥꯗ ꯌꯨꯝ ꯑꯁꯤꯗ ꯑꯩ ꯆꯪꯉꯒꯦ." ꯁꯌꯥꯅ "ꯍꯣꯏ, ꯑꯗꯣ ꯀꯅꯥꯒꯤ ꯌꯨꯝꯅꯣ?" ꯂꯩꯁꯤꯅ "ꯏꯅꯝꯃꯒꯤ ꯃꯄꯥꯝꯅꯦ." ꯊꯣꯏꯁꯅꯥꯗꯤ ꯋꯥ ꯉꯥꯡꯈꯤꯗ꯭ꯔꯦ꯫ ꯁꯌꯥꯅ "ꯍꯣꯏ, ꯑꯗꯨꯗꯤ ꯑꯁꯤꯐꯥꯎ ꯆꯠꯃꯤꯟꯅꯔꯁꯦ. ꯊꯣꯏꯁꯅꯥ, ꯅꯪ ꯂꯩꯁꯤꯒ ꯂꯥꯛꯃꯤꯟꯅꯔꯣ, ꯑꯩ ꯒꯥꯔꯤꯁꯤ ꯏꯜꯂꯛꯑꯒꯦ." ꯇꯣꯝꯊꯤꯟꯅ ꯑꯕꯦꯝ, ꯉꯥꯏꯈꯣ. ꯑꯁꯤ ꯍꯥꯏꯗꯨꯅ ꯒꯥꯔꯤꯗꯨ ꯊꯣꯡ ꯍꯥꯡꯗꯨꯅ ꯔꯦꯗ ꯔꯣꯁ ꯑꯃꯒ ꯈꯥꯎ ꯑꯃꯒ ꯄꯨꯊꯣꯔꯛꯏ꯫ ꯊꯣꯏꯁꯅꯥꯅ ꯇꯞꯅ ꯁꯣꯜꯂꯤ, "ꯁꯣꯏꯗ꯭ꯔꯦ, ꯈꯨꯄꯥꯛ ꯆꯥꯕ." ꯇꯣꯝꯊꯤꯟ ꯂꯩꯁꯤꯒꯤ ꯃꯅꯥꯛꯇ ꯁꯠ ꯆꯪꯁꯤꯜꯂꯛꯇꯨꯅ ꯈꯨꯔꯨ ꯈꯨꯗ ꯀꯨꯟꯊꯔꯒ ꯇꯞꯅ ꯍꯥꯏꯔꯛꯏ꯫ ꯇꯣꯝꯊꯤꯟꯅ ꯑꯕꯦꯝ, I love you. ꯂꯩꯁꯤ ꯈꯣꯏꯗꯧ ꯁꯥꯎꯒꯠꯂꯛꯏ꯫ ꯃꯤꯁꯨ ꯌꯥꯝ ꯆꯠꯅꯔꯤ꯫ ꯃꯌꯥꯝꯗꯨꯒꯤ ꯃꯔꯛꯇꯒꯤ ꯅꯨꯄꯥ ꯑꯃꯅ ꯍꯥꯏꯔꯛꯏ, ꯃꯤ ꯃꯆꯥꯗꯤ ꯌꯥꯗꯦꯀꯣ, ꯑꯩꯈꯣꯏꯅ ꯍꯥꯏꯕꯗꯤ ꯌꯥꯗꯦꯕ. ꯂꯩꯁꯤ ꯀꯩꯝ ꯈꯨꯝꯗꯦ ꯑꯗꯨꯒ ꯅꯨꯄꯥꯗꯨꯗ ꯌꯦꯡꯉꯤ꯫ ꯀ꯭ꯂꯥꯁ 8ꯇꯒꯤ ꯍꯥꯏꯔꯛꯄ ꯅꯨꯄꯥꯗꯣ ꯑꯣꯏꯔꯝꯃꯤ꯫ ꯂꯩꯁꯤ ꯃꯈꯣꯡꯗꯨ ꯁꯦꯛꯅ ꯁꯦꯛꯅ ꯊꯥꯡꯒꯦ ꯇꯧꯕꯗ ꯑꯃꯨꯛꯁꯨ ꯇꯨꯁꯤꯜꯂꯤ꯫ ꯇꯣꯝꯊꯤꯟ ꯐꯠ ꯆꯦꯟꯁꯤꯜꯂꯛꯏ꯫ ꯃꯥꯅ ꯁꯣꯛꯀꯦ ꯇꯧꯕꯒ ꯂꯩꯁꯤꯅ ꯍꯥꯏꯔꯛꯏ, "ꯌꯥꯔꯅꯤ, ꯊꯣꯏꯁꯅꯥ, ꯑꯝꯇ ꯂꯥꯛꯑꯣ, ꯇꯥꯃꯣ ꯌꯧꯔꯛꯑꯅꯤ." ꯁꯌꯥꯅ "ꯒꯥꯔꯤꯗ ꯇꯣꯡꯉꯣ, ꯅꯪ ꯈꯣꯡꯅ ꯆꯠꯄ ꯌꯥꯔꯔꯣꯏ." ꯇꯥꯟꯖꯥꯗꯨꯗ ꯅꯥꯀꯟꯗꯒꯤ ꯅꯨꯄꯥ ꯑꯃꯒ ꯅꯨꯄꯤ ꯑꯅꯤꯅ ꯂꯩꯁꯤꯕꯨ ꯀꯧꯔꯛꯏ꯫ ꯅꯨꯄꯤ ꯑꯗꯨꯅ "ꯂꯩꯁꯤ, ꯀꯩꯗꯧꯔꯦ ꯆꯪꯉꯛꯇꯗꯤ? ꯏꯇꯩꯅ ꯍꯥꯏꯔꯛꯄꯗꯤ ꯀꯨꯏꯔꯦ, ꯂꯥꯛꯃꯟꯗꯕꯗ ꯊꯣꯛꯂꯛꯄꯅꯤ. ꯃꯣꯏꯅ ꯊꯦꯡꯖꯤꯜꯂꯛꯏꯔꯣ?" ꯂꯩꯁꯤ ꯂꯠꯂꯠ ꯇꯧꯅ ꯈꯨꯝꯃꯛꯏ, "ꯈꯣꯡꯁꯦ ꯆꯠꯄ ꯌꯥꯗ꯭ꯔꯦ, ꯑꯗꯨꯅꯅꯦ. ꯃꯣꯏꯗꯤ ꯑꯩꯈꯣꯏꯅ ꯇꯨꯕꯗꯨꯗ ꯈꯝꯃꯛꯄꯅꯦ. ꯑꯩꯈꯣꯏ ꯑꯍꯨꯝ ꯊꯣꯔꯛꯄꯗꯨꯗ ꯇꯨꯁꯤꯟꯕꯅꯦ." ꯅꯨꯄꯤꯗꯨꯅ "ꯅꯣꯏ ꯇꯥꯃꯣꯗꯤ ꯑꯩꯈꯣꯏꯗ ꯂꯥꯛꯑꯅꯤꯌꯦ, ꯒꯥꯔꯤꯗ ꯀꯥꯈꯠꯂꯣ, ꯏꯆꯦ ꯁꯝꯕꯤꯔꯒꯦ." ꯂꯩꯁꯤꯅ ꯍꯣꯏ ꯍꯥꯏꯗꯨꯅ ꯒꯥꯔꯤꯗ ꯇꯞꯅ ꯀꯥꯈꯠꯂꯤ꯫ ꯁꯌꯥꯅ "ꯑꯗꯨꯗꯤ ꯆꯠꯂꯣꯀꯣ, ꯑꯩꯈꯣꯏꯁꯨ ꯆꯠꯂꯒꯦ." ꯂꯩꯁꯤꯅ ꯂꯩꯁꯤ ꯆꯠꯈꯤꯕꯗꯨ ꯇꯣꯝꯊꯤꯟ ꯅꯨꯡꯉꯥꯏꯇꯅ ꯌꯦꯡꯗꯨꯅ ꯂꯩꯍꯧꯏ꯫ ꯊꯣꯏꯁꯅꯥꯅ "ꯐꯔꯤꯅꯤ ꯁꯣꯛꯏꯁꯦ, ꯑꯍꯟꯁꯨ ꯑꯣꯏꯔꯤꯕꯨ ꯏꯀꯥꯏ ꯈꯪꯗꯕ꯭ꯔꯥ ꯀꯩꯅꯣ?" ꯁꯌꯥꯅ "ꯀꯩꯅꯣ ꯅꯪ ꯍꯥꯏꯗꯨꯕꯣ?" ꯊꯣꯏꯁꯅꯥꯅ "ꯅꯪꯁꯨꯅꯤ, ꯌꯥꯗ꯭ꯔꯦ ꯈꯪꯉꯝꯃꯤꯁꯦ, ꯅꯪꯅ ꯑꯁꯨꯛ ꯌꯥꯝꯅ ꯌꯥꯍꯟꯅꯤꯡꯉꯤꯁꯦ ꯀꯩꯒꯤꯅꯣ?" ꯇꯣꯝꯊꯤꯟꯅ ꯑꯩꯅ ꯁꯣꯏꯕꯅꯤꯁꯦ. ꯑꯗꯣ ꯅꯣꯏ ꯑꯅꯤ ꯁꯤꯁꯦ ꯑꯝꯇ ꯄꯨꯕꯤꯈꯣ, ꯑꯗꯨꯒ ꯑꯝꯇ ꯄꯤꯕꯤꯌꯣ. ꯊꯣꯏꯁꯅꯥꯅ "ꯑꯩꯗꯤ ꯉꯝꯃꯣꯏꯀꯣ, ꯍꯧꯖꯤꯛꯀꯤ ꯃꯑꯣꯡꯗꯣ ꯈꯪꯍꯧꯕ ꯅꯠꯇ꯭ꯔꯣ? ꯍꯣꯔꯦꯟ ꯃꯕꯨꯡꯁꯤꯅ ꯀꯔꯤ ꯇꯧꯔꯛꯀꯅꯤ ꯈꯪꯕ ꯉꯝꯄꯣꯟꯇꯦ. ꯅꯣꯏ ꯑꯗꯨꯝ ꯍꯥꯏꯅꯖꯧ, ꯑꯩꯈꯣꯏꯗꯤ ꯎꯄꯥꯏ ꯂꯩꯇꯦ. ꯏꯃꯥꯟꯅꯕꯤ ꯀꯥꯏꯅꯕꯒ ꯉꯝꯃꯔꯣꯏ." ꯇꯣꯝꯊꯤꯟꯒ ꯂꯥꯛꯃꯤꯟꯅꯕ ꯃꯤꯁꯤꯡꯗꯨꯒꯤ ꯃꯔꯛꯇꯒꯤ ꯑꯃꯅ ꯍꯥꯏꯔꯛꯏ, ꯅꯔꯥꯏꯕꯛ ꯐꯔꯕꯅꯤ ꯑꯩꯈꯣꯏ ꯁꯥꯔꯅ ꯍꯥꯏꯔꯤꯁꯦ. ꯇꯣꯝꯊꯤꯟꯅ ꯀꯩꯅꯣ ꯅꯪ ꯍꯥꯏꯗꯣ? ꯇꯨꯃꯤꯟ ꯂꯩꯌꯨ. ꯁꯌꯥꯅ "ꯑꯩ ꯄꯤꯕꯤꯔꯒꯦ, ꯑꯗꯣ ꯂꯧꯗ꯭ꯔꯗꯤ ꯑꯃꯨꯛ ꯄꯤꯊꯣꯔꯛꯀꯅꯤ." ꯇꯣꯝꯊꯤꯟꯅ ꯁꯦ, ꯅꯣꯏ ꯊꯣꯛꯇꯧ ꯌꯥꯅꯕ. ꯇꯣꯝꯊꯤꯟꯒꯤ ꯑꯉꯥꯡ ꯑꯃꯅ ꯌꯥꯔꯛꯇ ꯉꯪꯗꯨꯅ ꯍꯥꯏꯔꯛꯏ꯫ ꯑꯅꯟꯗꯅ ꯑꯩꯈꯣꯏ ꯁꯥꯔꯁꯤ ꯉꯥꯎꯔꯦ, ꯑꯉꯥꯡ ꯃꯆꯥꯁꯤꯗ ꯀꯩꯅꯣ ꯃꯥꯅ ꯇꯧꯔꯤꯁꯤꯕꯣ? ꯑꯃꯅ ꯑꯃꯨꯛ ꯆꯩꯔꯛꯏ꯫ ꯁꯟꯖꯣꯏꯅ "ꯅꯪ ꯀꯜꯂꯛꯏ ꯑꯣꯏꯔꯝꯅꯤ." ꯑꯅꯟꯗꯅ ꯍꯣꯏ, ꯑꯩꯈꯣꯏꯗꯤ ꯀꯜꯂꯛꯄꯅ ꯂꯣꯏꯔꯦ. ꯁꯣꯝꯗꯅ ꯊꯣꯏꯁꯅꯥꯅ ꯏꯁꯧ ꯇꯧꯔꯛꯏ꯫
ꯂꯩꯇꯦ ꯍꯥꯏꯕꯤꯔꯤꯁꯤꯅꯤꯀꯣ ꯑꯩ ꯌꯥꯎꯕ ꯉꯝꯃꯣꯏꯀꯣ ꯁꯌꯥꯅ ꯌꯥꯎ ꯍꯥꯏꯗꯦ ꯑꯩ ꯏꯊꯟ ꯇꯧꯒꯦ ꯇꯣꯝꯊꯤꯟꯅ ꯊꯣꯏꯁꯅꯥ ꯀꯩꯒꯤꯅꯣ ꯅꯪꯅ ꯑꯗꯨꯛ ꯁꯥꯎꯔꯤꯗꯨꯅ ꯊꯣꯏꯁꯅꯥꯅ ꯁꯥꯎꯗ꯭ꯔꯗꯤ ꯀꯩꯅꯣ ꯉꯁꯥꯏꯗꯒꯤ ꯂꯩꯁꯤꯗꯣ ꯁꯥꯎꯗꯅ ꯋꯥ ꯑꯝꯇ ꯉꯥꯡꯗ꯭ꯔꯤꯕꯅꯦ ꯑꯗꯨꯒ ꯍꯧꯖꯤꯛꯅ ꯑꯃꯨꯛ ꯁꯣꯛꯑꯒ ꯆꯠꯈ꯭ꯔꯦꯗꯅ ꯁꯤꯗꯁꯨ ꯑꯃꯨꯛ ꯄꯦꯟꯗꯗꯅ ꯋꯥꯗꯨ ꯍꯥꯏꯕ ꯂꯣꯏꯗ꯭ꯔꯤꯉꯩ ꯇꯣꯝꯊꯤꯟꯅ ꯁꯠ ꯍꯥꯏꯔꯛꯏ ꯑꯗꯨꯗꯤ ꯄꯤꯔꯣ ꯑꯁ꯭ꯋꯥꯏꯗ ꯂꯪꯊꯣꯛꯈꯤꯒꯦ ꯃꯥꯒꯤꯅꯦꯅ ꯂꯩꯔꯛꯄꯅꯦ ꯃꯥꯅ ꯂꯧꯗ꯭ꯔꯕꯅꯤꯅ ꯑꯁꯤ ꯍꯥꯏꯗꯨꯅ ꯁꯌꯥꯗꯒꯤ ꯄꯣꯠꯇꯨ ꯂꯧꯒꯦ ꯇꯧꯏ ꯁꯌꯥꯅ ꯑꯁꯤꯒꯤ ꯅꯨꯄꯤꯁꯦ ꯁꯣꯅꯣ ꯆꯨꯔꯕꯅꯦ ꯑꯩ ꯌꯥꯅꯕ ꯇꯧꯒꯦ ꯍꯥꯏꯌꯦ ꯊꯣꯏꯁꯅꯥꯅ ꯇꯧꯕꯤꯌꯨ ꯇꯧꯕꯤꯌꯨ ꯅꯪ ꯂꯩꯍꯧꯈꯤꯗ꯭ꯔꯥ ꯑꯩ ꯆꯠꯂꯒꯦ ꯁꯌꯥꯅ ꯀꯩꯅꯣ ꯉꯁꯤꯗꯤ ꯐꯖꯅ ꯍꯦꯟꯖꯤꯜꯂꯤꯁꯤꯅ ꯊꯣꯏꯁꯅꯥꯅ ꯅꯊꯧ ꯅꯠꯇꯦ ꯆꯠꯂꯒꯦ ꯀꯀꯥ ꯃꯌꯥꯝꯕꯨ ꯀꯀꯥ ꯍꯥꯏꯔꯛꯄꯗꯨꯗ ꯊꯣꯏꯁꯅꯥꯗ ꯄꯨꯂꯞ ꯌꯦꯡꯉꯤ ꯊꯣꯏꯁꯅꯥꯅ ꯀꯀꯥ ꯍꯥꯏꯔꯤꯗꯨ ꯇꯣꯝꯊꯤꯟꯗꯅꯤ ꯍꯥꯏꯒꯦ ꯌꯥꯎꯅ ꯍꯥꯏꯕꯅꯤ ꯁꯌꯥꯗꯨ ꯏꯀꯥꯏꯕꯣꯏ ꯀꯩꯕꯣꯏ ꯊꯣꯏꯁꯅꯥꯗ ꯈꯨꯅꯤꯡꯅ ꯊꯤꯟꯖꯤꯜꯂꯤ ꯊꯣꯏꯁꯅꯥꯅ ꯀꯩꯅꯣ ꯑꯉꯥꯎꯕꯤ ꯇꯣꯝꯊꯤꯟꯗꯤ ꯁꯥꯎꯅꯤꯡꯕꯗꯤ ꯂꯥꯏꯔꯗꯅ ꯅꯣꯛꯊꯣꯔꯛꯏ ꯑꯗꯨꯒ ꯍꯥꯏꯔꯛꯏ ꯄꯨꯄꯨ ꯀꯧꯔꯁꯨ ꯌꯥꯏꯗ ꯑꯁꯤ ꯍꯥꯏꯔꯒ ꯀꯟꯅ ꯅꯣꯛꯊꯣꯔꯛꯏ ꯊꯣꯏꯁꯅꯥꯒ ꯁꯌꯥꯒꯁꯨ ꯅꯣꯛꯏ ꯊꯣꯏꯁꯅꯥꯅ ꯄꯨꯄꯨ ꯀꯧꯔꯗꯤ ꯌꯥꯔꯔꯣꯏ ꯍꯥꯏꯗꯤ ꯏꯀꯥꯏꯔꯔꯣꯏ ꯐꯥꯒꯤꯅꯦ ꯈꯜꯂꯅꯤꯌꯦ ꯑꯗꯨꯅ ꯀꯀꯥ ꯀꯧꯔꯤꯕ ꯑꯁꯤ ꯍꯥꯏꯗꯨꯅ ꯒꯥꯔꯤꯗꯨ ꯇꯞꯅ ꯊꯧꯕ ꯍꯧꯈꯤ ꯇꯣꯝꯊꯤꯟ ꯃꯊꯟꯇ ꯃꯄꯨꯛꯅꯤꯡꯗ ꯈꯜꯂꯤ ꯑꯉꯥꯡ ꯂꯣꯏꯅꯕꯁꯤ ꯋꯥꯗꯧꯔꯤ ꯃꯃꯥꯟꯅꯕꯤ ꯑꯅꯤꯁꯤꯐꯥꯎ ꯂꯣꯏꯔꯦ ꯑꯃꯨꯛ ꯇꯣꯏꯕ ꯑꯗꯨꯒꯤ ꯑꯉꯥꯡ ꯀꯛꯇ꯭ꯔꯨꯕꯤꯗꯨꯅ ꯃꯈꯣꯡꯗꯨ ꯀꯃꯥꯏꯅ ꯇꯧꯔꯖꯥꯠꯅꯣ ꯑꯅꯟꯗꯅ ꯈꯪꯂꯥꯎ ꯂꯥꯎꯔꯛꯏ ꯁꯥꯔ ꯃꯣꯏꯗꯤ ꯆꯠꯈ꯭ꯔꯦ ꯀꯌꯥꯝ ꯀꯨꯏꯅ ꯂꯦꯞꯈꯤꯗꯣꯏꯅꯣ ꯇꯣꯝꯊꯤꯟ ꯈꯪꯄ꯭ꯔꯦꯛ ꯈꯪꯗꯨꯅ ꯁꯠ ꯍꯥꯏꯔꯛꯏ ꯍꯣꯏ ꯆꯠꯂꯁꯦ